Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitrani na khurumjari hauzik ngasi samlapa oriba Pao sing lobirase Manipuri lona Bharat Sangvidhan gi nipan suba schedule da chankiba August ki tang kunbu Manipuri lon gi numit haina pangthoktuna lakli ngasi Assam da so Manipuri singna khundariba mafam kayada kunmapan suba Manipuri lon gi numit COVID ki protocol sing ngakna pangthokna kibagi Pao lakli Manipuri Short Story Society India Naharol Khorirol Silup Assam Manipuri Sahitya Parishad Lakhipur District Committee Manipuri Language Development Society Malades Manipuri Chanura Ayibilup Nahamarup Kasar Lakhipur Khuman Club Manipuri Youth Front of Assam Maifagi Lakhipur Masa amasung Amsu Lakhipur Masagi Mihut Singna Thorom asi Khorirol Sanglen Lakhipur da pangthokre Short Story Society ki President Ingudam Binod, Khorirol Silup ki President Yumnam Ilabanta, Parishad Lakhipur ki President Yumnam Nodia Chana, Presidium Oiduna Pangthokiba Thorom asida, Manipuri lon gi masak amadi Manipuri jati gi phibam gi maramda lup singa sigi maroiba phamnaiba amadi akhang ahi singna wangangki. Malades ki Maikaidagi Hailakandi gi Ayibi T Sanamacha Devi bu Khoriroi Athoiba Kabirat Namingthol Piduna Ikai Khumnanaba Lepnakibaga loinana Mana asi Lakliba September gi tang kuntra Jananeta Hizam Irabot ki mapok numit ki thoramda khusinaragani Maharaj Gambir Singh Memorial Committee Chandrapur nasu Mahadev Sanglenda Makhal Mathel gi oba thoram parenga loinana lon gi numit pangthokhi Lupki President Kaisam Vidyapatina Mayai Tangbalda Vice President Nahakpam Sonamani Amadi General Secretary Naurem Mani Chandrana Daista Phamki Barak Mapauna Handakta Sinba Multi Talent Competition gi Mitei Zagoida Ahum Subamana Panglakrabi Khungang Asigi Naurem Sanaulembi Chanuda Lupki Maikaidagi Thagat Chirol Piki Aduda Sunatana Handaki Higher Secondary Exam da First Division da pass tawrakibi Sunita amasung Metric da First Division da pass tawrakibi N Deepa Devi dasu Lupki Maikaidagi Thagat Chirol Piki Assam Manipuri Sahitya Parishad Central Committee na sinduna Silchargi Parishad Bhavan dasu Nauna Parishad ki President Khankraba Ngangom Joy Kumarna preside tawduna Kumapan Suba lon gi numit pangthokhi Parishad amadi lamdam sigi saknareba miyoi kyana saruk yakiba ngasigi thoram asida Manipuri lon ga mari lenana maroiba wafum kaya phongdoknaki Makhoigi manungda Dr. K.N. Chan Saikhom Komlakanta Dr. Rajmani Haurongbam amadi Ngangom Basantana chingba yauri Thauramasi preside tawkiba Ngangom Joy Kumarna Central District amadi Branch Committee sing khusamnaduna Anoba National Education Policy gi awareness program kaya pangthoknanabagi Wakpam Thamki Haina Parishad ki Kasar District Committee ki Secretary Mutum Gunadhona Thadorokpa Chirol amada phongdorakli Hozai District tasu tongan balup kyana Manipuri lon gi numit pangthoknaki haibagi Pao lakli Lon gi numit ase Sonai Icha Khondran Lekai dasu Maifana Sinduna pangthokre Moirangthem Dhananjoy na preside tawkiba thoramasida Khondram Dayababu Maifagi President Seram Herazid Ampalgi President Ahong Sangbam Lili Amadi National Youth Awardee Khangdrakpam Krishna Mohanna Daista Phamki Imalon na Larik Tamlaga Sarkar dagi Kanaba Phangdrabadi Larik Tamlubagi Certificate Namak Sarkar da Khusinabana Phare Haina Wangang Loisingna Haiki Panbayabadi lon gi numit asiga iroinana phangpham thokpa Manipuri lon gi hak pibigadabani haina dabi tawraduna Bon Tarapur amadi Mangalpur na chingba Sonai gi ayamba khunggang sing loinana Binakandi Part 1 dasu mahairoi singna ngasi numidang mairareli chatki Guwahati dasu Assam Manipuri Sahitya Parishad Kamrup District na sinduna Sri Sri Radhakrishna Mandir Mitei Colony Magazine dasu Manipuri lon gi numit pangthokhi Kamrup District ki President Huirem Hemango na preside tawkiba thoramasida Retired Colonel K.B. Singh na Chief Guest Thokchom Ngauba amadi Waidhan Kumarna Guest of Honor oiki Thoramasida numit asiga mari lenana amadi Assam da Manipuri lon na mayok nariba khudongchadaba kayagi matangda Guwahati lamdam gi saknareba miyoi kyana wangangki amadi Thoramasigi saruk amoina Dr. Furit Sabam Biramani na moderator oiduna saireng saidinabagi thoram amasu pangthokhi Facebook Literary Group Sairengi Iren Bungnasu Manipuri lon gi numit asi group members singna Manipuri ima lon ga mari leinana Saireng inakhibaga loinana Iren Bungi Saireng Leichen Koba Manglemba Ahibamna edit toba ebook amasu phongki haina Literary Group asigi admin oriba Thongnawjam Siamna phongdorakli
Manipur nauna COVID-19 gi anoba case nifumapan phangkibaga loinana state asida apunba confirm case masing lising mariga chamapan kunmanga sukre lising amaga chamapan supna mangana active oiri leikidabagi masing tarani pani ngasi positive oriba nifumapan asigi manungda nifudi michamni aduga mapanna CAPF ki personnel singni ngasi positive oriba micham nifu asi travel history leitaba miyoi ngaktani masi tasengna yamna kiningai oiba stage amagi khudamni local transmission hendoraktuna community transmission yorokpagi khudamni mato sumna manipura covid ki luraba tanpham asi yoroklaba fawbada mantri MLA singna politics ta ungduna amadi delhi da leithokliba si manipur miyamgi khanbidabra amadi khajik matam chadabra haijaningi Chairaksida Thangmaiban Polem Lekai de Leiba international footballer Boris Thangzamsu COVID-19 positive oikre. Ngasigi oina Manipur Sarkar gi maikaidagi laichadasina maram oiduna miyoi amatta siba yaugde haijarabasu chahi humbudra humdoirom suraba nan Manipuri ama Thangal Bazar gi Dharmasala da leiba masagi mayumda COVID naduna leikhidre hairi miyoi asi Thangal Bazar da hangba dukan amagi mapuni hairi ngarang ayuk covid test tawkraba matung numidang wairam haibadi pung 8 muk makhai muk tabada covid positive oire haibagi result phangki hairi ngasi numidang wairam langathel village ta covid pandemic ka mari lenana awareness campaign ama pangthokre program asi Indian Red Cross Society IRCS Manipur State Branch Thobal District Branch IRCS amadi maphamasigi local club singa khusamnaduna People's Task Force na sin langduna pangthoki haina IRCS Thobal District Branch ki Secretary Oriba K Sadanandana thadorokpa chirol amada khangalakli Assam da khundariba Manipuri singi loan gi wakat loinana Manipuri loan bu Assam gi associate official language oihanaba wakat Manipur State Communist Party of India na su sogolakli CPI gi MP Dasarat Dev na loan asibu nipan suba schedule da chalhanbiyu haiba wafamasi Bharat ki parliament ta ihan hana inglisingamaga chamapan yankhai humdoi da pukhatki haibagi wafam puthokladuna hauzik luribadi schedule da chanbatanatana Indian University kaya da tamnakraba amadi UPSC gi exam da fawba subject hapkraba loan asibu Assam lengakna namthaduna thambagi thong ama handak chatharakpa si chumde Assam lengakna khudakta Manipuri loan bu associate language oina sakhangadabani hairakli Manipur gi CM na so Assam lengakta cherol thaduna taksingadabani CPI State Council na Assam da tariba Manipuri singna changsilakliba khongjang asida sogatnaba khongjang sing paikhatlagani amadi wakat asi Assam lengakta taksinbatanatana mathak thongba khudingmakta su pauktak tawraknaba hairagani haina Manipur State CPI na khanghalakli Indian Constitution gi nipan suba schedule da chankhiba August ki tang kun inglising maga chamapan marfutarani thoigi pungpham asibu milal kanglaipak mayai loisangna covid pandemic na maram oiduna chamna pangthokre milal na kayarak hanna taksinduna lakliba official language act 1979 da iriba Manipuri written in Bengali haibasi athubida written in mitai mayak haina onthok bigadabani haibagi wakat amukasu pukhalakhibaga loinana Manipuri loan bu classical language ki thakta masak khangbinaba amadi sel mayakta mitai mayak hapchinnabagi wakat sing nahaunana pukhalakhi Manipuri Sahitya Parisad Jiribamna Susinduna Manipuri loan gi numit pangthoki Thoromasida Parisadasigi President S Khogendra amadi Lamdamasigi Saknairabi AIB TH Madhavi Anina Presidium oiki Thoromasigi loishalakpada chaurakna kabi 15 romna masa masana ijaba saireng sing patoktuna thoram asigi leiteng ohenki Party ki mayokta thabak tawi haibagi maralda Sagolban constituency gi Congress MLA RK Imobu party dagi chahi tarukhi oina tanthokle haina Manipur Pradesh Congress Committee gi General Secretary Administration Hareshwar Goswami na ngasi thadorok pachirol amana khanghalakli Matawasumna tanthokiba sina RK Imo Indian National Congress ki primary member oibadagi su khudaktagi lawthokle hairi Assam da COVID-19 gi apunba confirm case masing lising marphu mariga chahum tarani pan sukre lising kulhum doiga chatret yankhai hum doina active oiri leikhidabagi masing chaniga tarahum doini
त्रिपुरादसु नौना पॉजिटिव केस चामगा मरफुतरा फंगीबगा लोइनना अपुनबा कन्फर्म केस मसिंग लिसिंग तरेट का चनी पान्यांखै सुख्रे लिसिंग अनिगा चनी सुपना अनिना एक्टिव ओइरी लेखिदबगी मसिंग हुम्फु मंगानी नागालैंडसु नौना पॉजिटिव केस कुनमंगा फंगीबगा लोइनना अपुनबा कन्फर्म केस मसिंग लिसिंग अहुमगा चौंगा मरफु हुमदोइ सुख्रे लिसिंग अमगा चट्रुक निफु निपाना एक्टिव ओइरी लेखिदबगी मसिंग तरेटनी अरुणाचल प्रदेश दा अपुनबा कन्फर्म केस मसिंग लिसिंग अनिगा चमापन यांखै सुख्रे चमापनगा कुलहुमदोइना एक्टिव ओइरी लेखिदबगी मसिंग मंगानी मेघालय दसु नौना पॉजिटिव केस चामगा कुंतरुक फंख्रे मरमसना स्टेट असिदा अपुनबा कन्फर्म केस मसिंग लिसिंग अमगा चट्रुक हुम्फुमाथोइ सुख्रे चमापनगा कुमंगाना एक्टिव ओइरी लेखिदबगी मसिंग तरुकनी अमदी मिजोरम दसु ngasi नौना पॉजिटिव केस तरामरी फंखिबगा लोइनना अपुनबा कन्फर्म केस मसिंग चनिपानगा हुम्बुद्रामरी सुख्रे चमरीगा हुम्बुद्रानी थोइना एक्टिव ओइरी लेखिदबा अमत याउद्री इंडिया की ओइनदी ngasi की ओइना पॉजिटिव केस लिसिंग हुम्फुमंगागा चनी कुंथ्रानी थोइ फंख्रे मसिदा आसाम याउना स्टेट अहुमगी रिपोर्ट वाटलिबनी अपुनबा टोटल पॉजिटिव केस मसिंगना लाख कुमापन हेलदुना लाख कुमापनगा लिसिंग अमा यौख्रे टोटल एक्टिव केस एक्टिव मसिंगना लाख तरुका लिसिंग मरफुतरानी थोइ हेनख्रे अपुनबा लेखिदबगी मसिंगना लिसिंग यांखै मरीगा चमापन निफु निपान सुख्रे ngasi gi oina mioi chamapan ga yankhai mari hojik faubagi oina laikanaba ngamdana lekhidabagi paulakli malem gi oina total sibada india mari subada leiri aduga ahum subada leiri basina mexico ni adubo india dagi mexico na heli basi subnatagi lising ahum ga chonga mukta ngasilakle अदुगा इंडिया दा यामनमक सोकलिबासी ngasisu adumak महाराष्ट्र न ओइरी ngarang positive ओइना लिसिंग 13 गा चामगा हुम्फुमंगा फंखी अदुगा ngasi gi oina amuk hojik फावबदा पॉजिटिव केस लिसिंग 13 गा चट्रुक निफुतरेट महाराष्ट्र दगी फंगबंगम क्ले मरमदुना ngasi gi oina लिसिंग 13 स्टेट असिदगी पॉजिटिव ओइरकपा याना लेरी अरोइबदा अतोपा पाउसिंगदा ngasi अमेरिका की कैलिफोर्निया दा होखिबा पुंग हुम्बुद्रानी थोइगी मनुंगदा लिसिंग 13 रक लाइटनिंग स्ट्राइक थोक्तुना युम कया अमांगाता थोगनबता नतना मियोइ लिसिंग कयाना मयुम थादोक्तुना चेनख्रे कैलिफोर्निया की गवर्नर ना स्टेट वाइड इमरजेंसी सु लाउथोख्रे अमदे मालेम की थाक्ता पुखटपा याबा वारी अमोइना वाही परेंग अनी फाउबा इबंगमद्रिबा अंगांगी चही मतांग असिदा आसाम की नॉर्थ लखीमपुर की आयान गोगोई गोहाइना लाइरिक अनी फोंगबंगमबगी यामनमक अतांगबा मिंगचट अमा फंगबंगमख्रे माकी अनी सुबा लाइरिक बंबल बी असी मध्य प्रदेश ता बेस ओइबा पब्लिशर संकल्पना फोंगबनी लाइरिक असिदा तोंगान तोंगानबा हिरमदा इबा आर्टिकल कुनिथोय याउरी पनबा याई इंडिया की यंगेस्ट ऑथर ओइबा आयान गोगोई गोहाइना माकी अहान बलारिक अदु फोंगबा मतमदा मसागी चही मरी फाउबा सुखिद्रिबनी ngasi gi oinadi Arambai News Guwahati da Manipuri Pao sandokchaba matang aste loisinjabga loinana amukasु हन्ना खुरुमजरी।